Surah Al-Haqqah, Surah number 69. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي. رب زدني علما رب زدني علما رب زدني علما. سبحانك لا علم لنا إلا ما علمتنا إنك أنت العليم الحكيم. الحاقة ما الحاقة وما أدراك ما الحاقة. سويدنا ꯊꯣꯛꯂ ꯔꯒꯗꯕ ꯑꯆꯨꯝꯕ ꯊꯧꯗꯣꯛ. ꯑꯗꯨ ꯁꯦꯟꯇꯦꯟꯁ ꯑꯃꯅꯤ. ꯁꯤꯅ ꯁꯦꯟꯇꯦꯟꯁ ꯑꯃ ꯑꯜ-ꯍꯥꯛꯀ ꯍꯥꯏꯔꯤꯁꯤꯅ. ꯁꯣꯏꯗꯅ ꯑꯣꯏꯔꯒ ꯊꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯔꯗꯨ ꯂꯩ. ꯀꯣꯃꯥꯟ ꯍꯥꯏꯁꯤ ꯂꯩ. ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯗꯕ ꯑꯆꯨꯝꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ? ꯀꯔꯤꯅ ꯅꯪꯕꯨ ꯈꯪꯍꯟꯒꯗꯒꯦ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯗꯕ ꯑꯆꯨꯝꯕ ꯊꯧꯗꯣꯛ ꯍꯥꯏꯕꯁꯤ? ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕ ꯑꯗꯨꯅ ꯊꯣꯛꯒꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯕꯅꯤꯀꯣ. ꯊꯣꯛꯒꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅ ꯅꯪ ꯀꯔꯝꯅ ꯈꯪꯍꯟꯒꯗꯒꯦ ꯅꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯗꯕꯁꯦ ꯊꯣꯛꯒꯗꯕ ꯊꯧꯗꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯁꯤꯟꯇꯦꯟꯁ ꯑꯍꯨꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯁꯤ. ꯄꯣꯠ ꯊꯕꯛꯇꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯣꯏꯕ ꯀꯌꯥꯃꯠꯀꯤ ꯋꯥꯔꯤꯅꯦꯕ ꯍꯥꯏꯁꯤ. ꯀꯌꯥꯃꯠꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ, ꯀꯌꯥꯃꯠ ꯃꯇꯨꯡꯗ ꯆꯥꯛ ꯀꯤꯇꯥꯕ ꯇꯧꯅꯤ, ꯑꯗꯨ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯋꯥꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯑꯣꯏ. ꯃꯁꯤꯗꯅꯦꯕ ꯑꯆꯨꯝ ꯆꯨꯝꯗꯒꯤ ꯁꯤꯕ ꯍꯤꯡꯕ, ꯀꯥꯃꯌꯥꯕ ꯑꯣꯏꯕ, ꯐꯦꯜ ꯑꯣꯏꯕ, ꯄꯥꯁ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤꯁꯤ. ꯁꯤꯒꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯣꯏꯒꯗꯧꯔꯤꯁꯤ. ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯣꯏ. ꯌꯥꯈꯤꯗꯦ ꯁꯃꯨꯗ ꯑꯃꯁꯨꯡ ꯑꯥꯠꯅ ꯑꯌꯧꯕꯤ ꯗꯁꯥꯗꯨ ꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯀꯤ ꯗꯁꯥꯗꯨ. ꯁꯃꯨꯗ ꯑꯗꯨꯗꯒꯤ ꯑꯥꯠꯀꯤ ꯀꯣꯝ ꯃꯈꯣꯏꯅꯁꯨ ꯌꯥꯈꯤꯗꯦꯕ ꯍꯧꯖꯤꯛꯀꯤ ꯗꯁꯥ ꯅꯨꯃꯤꯠꯇꯨ, ꯊꯧꯗꯣꯛꯇꯨ ꯀꯌꯥꯃꯠ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯈꯤꯗꯦꯕ. ꯑꯗꯨꯅ ꯁꯃꯨꯗꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯈꯤ, ꯄꯨꯝꯅꯃꯛꯄꯨ ꯅꯝꯍꯠꯄ ꯈꯥꯛ ꯂꯥꯎꯕ ꯑꯃꯅ. ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯃꯔꯣꯏꯗꯅ ꯊꯥꯖꯗꯕꯅꯤꯅ ꯑꯗꯨꯅꯦꯕ ꯁꯃꯨꯗꯅ ꯁꯃꯨꯗꯄꯨ ꯃꯥꯡꯍꯟꯈꯤꯕꯁꯦ ꯑꯜꯂꯥꯍꯅ ꯀꯔꯤꯒꯤꯅꯣ? ꯁꯃꯨꯗ ꯍꯥꯏꯕ ꯀꯧꯝꯁꯤ ꯒ꯭ꯔꯨꯞꯁꯤ ꯃꯥꯡꯍꯟꯈꯤꯕꯁꯦ ꯑꯜꯂꯥꯍꯅ ꯑꯖꯥꯕ ꯊꯥꯔꯒ ꯃꯥꯡꯍꯟꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯀꯔꯤ ꯄꯣꯠꯅ ꯃꯥꯡꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯗ ꯇꯥꯒꯤꯌꯥꯅ ꯃꯥꯡꯍꯟꯈꯤꯕ. ꯇꯥꯒꯤꯌꯥꯗꯤ ꯀꯔꯤ? ꯁꯤꯗ ꯀꯔꯤꯒꯤꯅ ꯂꯤꯕ? ꯅꯝꯍꯠꯄ ꯈꯥꯛ ꯂꯥꯎꯕ ꯑꯃꯅ. ꯑꯗꯨꯒ ꯑꯥꯠꯄꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯈꯤ, ꯈꯦꯛ ꯂꯥꯎꯕ ꯁꯥꯊꯤꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯃꯅ. ꯃꯈꯣꯏꯅ ꯑꯗꯨꯝ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯌꯥꯃꯠ ꯊꯥꯖꯔꯛꯇ꯭ꯔꯦ, ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯊꯥꯖꯔꯛꯇ꯭ꯔꯦ. ꯑꯗꯨꯗꯒꯤ ꯃꯣꯏ ꯇꯧꯅꯤꯡꯗꯨ ꯇꯧꯗꯅ ꯂꯩꯔꯦ. ꯃꯣꯏꯅ ꯍꯥꯟꯅꯗꯩ ꯆꯠꯂꯤꯕꯗꯨ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯕꯗꯒꯤ ꯑꯖꯥꯕ ꯊꯥꯔꯛꯄ. ꯁꯔꯁꯔꯤꯟ ꯑꯥꯇꯤꯌꯥꯒꯤ ꯍꯤꯡꯆꯥ ꯍꯤꯛꯇꯝ ꯑꯣꯏꯔꯕ ꯅꯨꯡꯁꯤꯠ ꯍꯥꯏꯕꯅꯦꯕ. ꯁꯔꯁꯔꯁꯤ ꯍꯤꯡꯆꯥꯕ ꯅꯨꯡꯁꯤꯠꯇꯣ ꯁꯥꯊꯤꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠꯁꯤ ꯚꯤꯗꯤꯑꯣꯗ ꯀꯩꯗꯗꯤ ꯎꯠꯂꯝꯃꯤ, ꯎꯕꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯦꯝꯕ. ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯐꯤꯒ ꯖꯞ ꯍꯦꯛꯇ ꯂꯦꯞꯄ ꯅꯨꯡꯁꯤꯠꯁꯤꯅ ꯁꯝꯃꯨꯁꯤ ꯐꯝꯃꯒ ꯂꯩꯍꯧꯕ. ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯤꯠꯍꯟꯈꯤꯕ ꯑꯜꯂꯥꯍꯅ ꯑꯍꯤꯡ 7 ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ 9 ꯃꯊꯪ ꯃꯊꯪ. ꯅꯪꯅ ꯎꯔꯝꯒꯅꯤ ꯃꯤꯁꯤꯡꯗꯨ ꯃꯗꯨꯗ ꯍꯥꯏꯊꯅ ꯇꯥꯕ ꯃꯈꯣꯏꯗꯨ ꯃꯔꯤꯜ ꯍꯣꯔꯕ ꯈꯖꯨꯔ ꯄꯥꯝꯕꯤꯒꯨꯝ. ꯍꯥꯏꯗꯤ ꯃꯕꯨꯛꯇ ꯌꯥꯎꯗꯕ ꯈꯖꯨꯔ ꯄꯥꯝꯕꯤ, ꯎ ꯄꯥꯝꯕꯤꯁꯤꯁꯨ ꯃꯕꯨꯛꯇ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯗꯤ ꯕꯣꯛ ꯂꯧꯔ ꯃꯀꯨꯗꯨꯅ ꯇꯧꯔꯛꯇꯥꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯇꯨꯈꯤ. ꯑꯗꯨꯅ ꯅꯪꯅ ꯎꯔꯤꯕ꯭ꯔꯥ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯝꯍꯧꯕ? ꯂꯥꯛꯈꯤ ꯐꯤꯔꯥꯎꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯁꯍꯔꯁꯤꯡꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯄꯥꯞ ꯁꯥꯒꯣꯟꯅꯗꯨꯅ ꯃꯈꯣꯏꯅ ꯏꯟꯈꯤꯗꯦ ꯃꯈꯣꯏꯒꯤ ꯔꯕꯅ ꯊꯥꯔꯛꯄ ꯔꯁꯨꯜꯗꯨꯒꯤ ꯋꯥ. ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯐꯥꯈꯤ ꯃꯈꯣꯏꯕꯨ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄ ꯈꯨꯠꯐꯥ ꯑꯃꯅ. ꯐꯤꯔꯥꯎꯟꯒꯤ ꯃꯤꯁꯤꯡꯒꯤꯁꯨ ꯃꯊꯪ ꯍꯥꯏꯊꯔꯛꯏ ꯑꯜꯂꯥꯍꯅ ꯐꯤꯔꯥꯎꯟꯒꯤ ꯀꯣꯝꯗ ꯍꯦꯟꯅ ꯂꯥꯛꯁꯤꯜꯂꯛꯄ. ꯁꯤ ꯔꯁꯨꯜꯅ ꯄꯨꯔꯛꯄ ꯃꯦꯁꯦꯖꯗꯨ ꯌꯥꯗꯕꯗꯩꯅꯤ ꯑꯜꯂꯥꯍꯅ ꯐꯥꯔꯛꯏꯁꯤ. ꯔꯁꯨꯜꯅ ꯐꯥꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯐꯥꯕ ꯅꯠꯇꯦ, ꯁꯛꯇꯤ ꯂꯩꯕ ꯃꯤ ꯑꯃꯅ ꯉꯝꯕ ꯅꯠꯇꯦ. ꯑꯜꯂꯥꯍꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯅꯦꯕ.
ꯍꯧꯖꯤꯛꯁꯨ ꯄꯤꯔꯛꯀꯗꯧꯔꯤꯃꯤ ꯌꯥꯗ꯭ꯔꯗꯤ ꯇꯁꯦꯡꯅꯃꯛ ꯏꯁꯤꯡꯗꯨꯅ ꯄꯥꯊꯣꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯄꯨꯕꯤꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯑꯇꯥꯎꯕ ꯍꯤ ꯑꯃꯗ ꯁꯤꯗꯤ ꯅꯨꯒꯤ ꯈꯪꯉꯦꯗꯅ ꯃꯊꯛꯇ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯕꯨ ꯍꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯑꯣꯏꯍꯟꯕꯤꯅꯕ ꯅꯈꯣꯏꯗ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯃ ꯑꯃꯁꯨꯡ ꯃꯗꯨ ꯋꯥꯔꯤꯗꯨ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯍꯧꯅꯕ ꯇꯨꯡꯁꯤꯟꯕ ꯍꯩꯕ ꯅꯥꯀꯣꯡꯅ ꯄꯥꯎꯇꯥꯛ ꯂꯧꯕꯇ ꯅꯠꯇꯅ ꯄꯥꯎꯇꯥꯛ ꯂꯧꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯧꯒꯦꯅ ꯍꯥꯏꯕꯗꯅ ꯁꯨꯛꯀꯥꯎ ꯀꯥꯎꯗꯅ ꯑꯗꯨꯝ ꯅꯥꯀꯣꯡꯁꯦ ꯌꯪꯖꯪ ꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗꯨ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨ ꯄꯥꯎꯇꯥꯛꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯒꯤ ꯍꯤꯗꯨ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯤꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯊꯥ ꯀꯌꯥꯃꯨꯛ ꯑꯗꯨ ꯄꯥꯎꯇꯥꯛ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯗꯨꯗꯒꯤꯗꯤ ꯄꯦꯔꯦ ꯁꯤꯡꯒꯥꯗꯨ ꯈꯣꯡꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯈꯛꯇꯪ ꯀꯥꯝꯗꯨꯅ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯆꯤꯡꯖꯥꯎꯁꯤꯡ ꯊꯥꯡꯒꯠꯈ꯭ꯔꯕꯗ ꯑꯗꯨꯒ ꯁꯨꯗꯠꯇꯨꯅ ꯇꯦꯝꯊꯣꯛꯈ꯭ꯔꯕꯗ ꯑꯃꯨꯛꯇꯪ ꯁꯨꯕ ꯈꯨꯁꯨꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯀꯤꯅꯤ ꯅꯨꯃꯤꯠ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯀꯅꯤ ꯍꯤꯡꯒꯠꯍꯟꯕꯒꯤ ꯊꯧꯗꯣꯛꯇꯣ ꯉꯁꯥꯏ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯁꯦꯒꯥꯏꯔꯒ ꯐꯥꯛꯇꯣꯛꯀꯅꯤ ꯑꯁꯃꯥꯟꯁꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯒꯅꯤ ꯑꯗꯨꯒ ꯐꯔꯤꯁꯇꯥꯁꯤꯡꯅ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯃꯁꯨꯡ ꯊꯥꯡꯒꯠꯇꯨꯅ ꯄꯨꯒꯅꯤ ꯅꯪꯒꯤ ꯔꯕꯀꯤ ꯐꯝꯕꯥꯜ ꯃꯈꯣꯏꯒꯤ ꯀꯣꯛꯊꯛꯇ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯅꯤꯄꯥꯟꯅ ꯅꯨꯃꯤꯠꯇꯨꯗ ꯄꯨꯊꯣꯛꯇꯨꯅ ꯊꯦꯟꯒꯅꯤ ꯍꯥꯏꯗꯤ ꯊꯦꯟꯗꯅ ꯊꯝꯕꯗꯨ ꯎꯠꯇꯅ ꯐꯣꯡꯅ ꯊꯥꯡꯒꯠꯇꯅ ꯐꯔꯤꯁꯇꯥꯅ ꯄꯨꯅꯤꯁꯤ ꯀꯔꯝꯍꯥꯏꯅ ꯄꯨꯕꯁꯤ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯊꯥꯡꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯜꯂꯥꯍꯕꯨ ꯀꯔꯝꯍꯥꯏꯅ ꯊꯥꯡꯒꯗꯧꯔꯤꯃꯣꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯗꯦ ꯑꯜꯂꯥꯍ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯏꯕ ꯇꯥꯕ ꯑꯥꯔꯊꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗꯕ ꯂꯣꯟꯗꯥꯅꯦꯕ ꯅꯨꯃꯤꯠꯇꯨꯗ ꯄꯨꯊꯣꯛꯇꯨꯅ ꯊꯦꯟꯒꯅꯤ ꯅꯈꯣꯏꯕꯨ ꯕꯤꯆꯥꯔꯒꯤ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯣꯏ ꯅꯈꯣꯏꯗꯒꯤ ꯑꯔꯣꯟꯕ ꯑꯃ ꯐꯥꯎ ꯍꯣꯡꯅ ꯍꯣꯡꯅ ꯇꯧꯗꯣꯔꯤꯕ ꯅꯤꯡꯊꯧ ꯈꯔ ꯌꯥꯝ ꯇꯧꯗꯣꯔꯤꯕ ꯕꯤꯆꯥꯔꯁꯤ ꯕꯤꯆꯥꯔ ꯇꯧꯕꯁꯤ ꯀꯣꯔꯠꯇ ꯕꯤꯆꯥꯔ ꯇꯧꯕꯁꯤ ꯍꯥꯀꯤꯝꯗꯨꯅ ꯖꯖꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔ ꯕꯤꯆꯥꯔꯁꯦ ꯅꯤꯡꯊꯧꯗꯤ ꯌꯥꯎꯗꯦꯗꯅ ꯅꯨꯃꯤꯠꯇꯨꯗꯗꯤ ꯅꯤꯡꯊꯧ ꯃꯁꯥ ꯌꯥꯎꯅ ꯇꯧꯗꯣꯔꯤꯕ ꯍꯣꯡꯅ ꯊꯦꯟꯗꯅ ꯊꯝꯒꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯍꯤꯁꯥꯞꯇꯨ ꯃꯈꯨꯠ ꯌꯦꯠꯇ ꯄꯤꯕꯤꯕ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯍꯥꯏꯒꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯥꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯑꯟꯁꯔ ꯄꯦꯄꯔꯁꯤ ꯂꯩꯔꯦ ꯅꯈꯣꯏ ꯄꯥꯖꯔꯣꯅ ꯍꯔꯥꯎꯗꯅ ꯗꯨꯅꯤꯌꯥꯗꯁꯨ ꯑꯗꯨꯝ ꯎꯠꯂꯤꯗꯅ ꯍꯔꯥꯎꯗꯅ ꯍꯔꯥꯎꯗꯅ ꯍꯥꯏꯕꯗꯨ ꯄꯥꯎꯁꯤ ꯂꯩꯔꯦ ꯑꯗꯨꯅꯤ ꯍꯔꯥꯎꯗꯅ ꯍꯥꯎ ꯑꯃꯨꯛ ꯀꯤꯇꯥꯕꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯤ ꯑꯩꯒꯤ ꯑꯏꯕꯗꯨꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯅꯃꯥꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯃꯜꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯄꯥꯅꯤ ꯑꯃꯨꯛ ꯄꯥꯕꯤ ꯍꯔꯥꯎꯗꯅ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯃꯥꯁꯨ ꯈꯪꯉꯤꯅꯦꯕ ꯄꯥꯎꯅꯦ ꯑꯩꯗꯤ ꯍꯔꯥꯎꯕꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯈꯟꯈꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯁꯤꯁꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯤ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯈꯟꯈꯤ ꯁꯣꯏꯗꯅꯃꯛ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯑꯩꯒꯤ ꯍꯤꯁꯥꯕ ꯁꯤꯁꯨ ꯍꯥꯏꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯩ ꯍꯤꯁꯥꯕ ꯋꯥꯁꯤ ꯅꯣꯡꯃꯗꯤ ꯊꯦꯡꯅꯔꯅꯤ ꯑꯩꯕꯨ ꯍꯤꯁꯥꯕ ꯂꯧꯔꯅꯤ ꯑꯩ ꯆꯞ ꯆꯥꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯥꯗꯤ ꯂꯩꯒꯅꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯌꯦꯜꯂꯣꯝ ꯐꯪꯒꯗꯧꯔꯤ ꯃꯤꯗꯣ ꯑꯃꯜꯅꯥꯃꯥ ꯌꯦꯜꯂꯣꯝ ꯄꯤꯒꯗꯧꯔꯤ ꯃꯤꯗꯣ ꯑꯗꯨꯒꯤ ꯃꯤꯗꯨꯗꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯅꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯤꯕ ꯅꯥꯏꯗ ꯄꯨꯟꯁꯤꯗꯨ ꯈꯥꯜꯂꯤꯗꯤꯅ ꯐꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯋꯥꯡꯕ ꯍꯩꯀꯣꯜꯗ ꯃꯗꯨꯒꯤ ꯎꯍꯩ ꯆꯔꯣꯡꯁꯤꯡꯗꯨ ꯅꯦꯝꯅ ꯌꯥꯟꯊꯗꯨꯅ ꯍꯥꯏꯕꯤꯒꯅꯤ ꯆꯥꯖꯔꯣ ꯊꯛꯆꯔꯣ ꯄꯦꯟꯅ ꯅꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯊꯥꯔꯛꯄ ꯑꯗꯨꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠꯁꯤꯡꯗ
ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯊꯥꯔꯛꯄꯗꯣ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯍꯤꯁꯥꯕꯇꯨ ꯃꯈꯨꯠ ꯑꯣꯏꯗ ꯄꯤꯕꯤꯕ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯍꯥꯏꯒꯅꯤ ꯑꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯝꯗ꯭ꯔꯕꯗꯤꯀꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯉꯁꯤ ꯑꯩꯒꯤ ꯑꯟꯁꯔ ꯄꯦꯄꯔꯁꯤ ꯐꯪꯉꯝꯗ꯭ꯔꯗꯤꯀꯣ ꯑꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯕꯗꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯕꯗꯤꯀꯣ ꯑꯩꯒꯤ ꯍꯤꯁꯥꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯣ ꯑꯩ ꯍꯤꯁꯥꯕꯁꯤ ꯍꯦꯛ ꯈꯪꯂꯝꯗ꯭ꯔꯕ ꯃꯌꯥꯝꯗꯁꯨ ꯈꯪꯂꯝꯗ꯭ꯔꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯑꯣ ꯑꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯣ ꯃꯗꯨꯅ ꯁꯤꯕ ꯍꯥꯏꯕꯗꯨꯅ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯂꯣꯏꯔꯝꯕꯗꯤ ꯍꯦꯛ ꯑꯩꯁꯤ ꯁꯤꯖꯔꯕꯗꯤ ꯐꯅꯤꯗ ꯀꯅꯥꯝ ꯈꯪꯗꯕꯤꯗ ꯍꯥꯏꯁꯤꯅꯦ ꯀꯥꯟꯅꯕ ꯄꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯟ ꯊꯨꯝꯅ ꯆꯠꯈ꯭ꯔꯦ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯁꯤ ꯃꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯅꯤ ꯃꯥ ꯁꯤꯔꯣꯏꯗꯧꯔꯦꯁꯨ ꯃꯥ ꯈꯪꯉꯦꯕ ꯑꯣ ꯁꯤꯖꯔꯝꯕꯗꯤ ꯐꯗꯕꯤꯗ ꯈꯜꯂꯛꯏꯅꯦꯕ ꯁꯤꯈꯤꯕꯗꯨꯅ ꯂꯣꯏꯔꯝꯃꯗꯤꯅ ꯑꯍꯥꯟꯕ ꯁꯤꯈꯤꯕꯗꯨꯅ ꯑꯃ ꯍꯤꯡꯒꯠꯀꯅꯦ ꯍꯥꯏꯔꯛꯀꯦ ꯃꯇꯨꯡꯗ ꯁꯤꯒꯗꯝꯇꯦꯗꯅ ꯑꯝꯇ ꯖꯅꯠꯇ ꯇꯥꯕꯁꯨ ꯖꯅꯠꯇ ꯑꯗꯨꯝ ꯇꯥꯗ ꯂꯩꯒꯗꯕꯅꯤ ꯖꯅꯠꯇ ꯂꯩꯕ ꯃꯤ ꯖꯅꯠꯇ ꯑꯗꯨꯝ ꯂꯩ ꯁꯤꯕ ꯍꯥꯏꯗꯨ ꯅꯥꯏꯔꯣꯏꯗꯕꯅꯦꯕ ꯗꯨꯅꯤꯌꯥꯁꯤꯗ ꯁꯤꯕ ꯅꯥꯏꯅ ꯊꯝꯃꯤꯁꯤ ꯄꯔꯤꯈꯥꯒꯤꯗꯃꯛꯇꯅꯦ ꯄꯔꯤꯈꯥ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨ ꯐꯥꯎꯕꯅꯦ ꯍꯥꯏꯔꯛꯀꯅꯤ ꯐꯥꯖꯤꯜꯂꯨ ꯃꯥꯕꯨ ꯑꯗꯨꯒ ꯌꯣꯠꯍꯧ ꯀꯣꯜꯍꯧ ꯊꯥꯡꯖꯤꯜꯂꯨ ꯃꯥꯕꯨ ꯄꯨꯟꯖꯤꯜꯂꯣꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯩꯀꯣꯜꯗꯨꯗ ꯆꯥꯛꯊꯦꯛꯍꯜꯂꯨ ꯃꯥꯕꯨ ꯑꯗꯨꯒꯤ ꯇꯨꯡꯗ ꯈꯨꯗꯨꯞ 60 ꯁꯥꯡꯕ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯜꯂꯨ ꯃꯥꯕꯨ ꯌꯣꯠꯂꯤꯗ ꯄꯨꯟꯁꯤꯜꯂꯨ ꯃꯥꯕꯨ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯊꯥꯖꯈꯤꯗꯦ ꯑꯆꯧꯕ ꯑꯜꯂꯥꯍꯕꯨ ꯇꯔꯥꯃꯨꯛ ꯁꯥꯡꯗꯕ ꯌꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯍꯦꯟꯖꯤꯜꯍꯟꯕꯅꯦꯕ ꯑꯜꯂꯥꯍꯅ ꯑꯁ꯭ꯋꯥꯏꯒꯤ ꯑꯁꯥꯎꯕ ꯎꯠꯄꯅꯦꯕ ꯊꯧꯔꯤ ꯃꯆꯥ ꯃꯁꯨ ꯈꯔ ꯄꯨꯟꯒꯅꯨ ꯃꯁꯤ ꯈꯨꯗꯨꯞ 60 ꯁꯥꯡꯕ ꯊꯧꯔꯤꯗꯨ ꯄꯨꯜꯂꯨꯁꯤꯅꯦ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯊꯥꯖꯈꯤꯗꯦ ꯑꯆꯧꯕ ꯑꯜꯂꯥꯍꯕꯨ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯑꯃꯐꯥꯎ ꯊꯥꯖꯈꯤꯗꯕꯗꯣ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯇꯛꯁꯤꯟꯈꯤꯗꯦ ꯑꯅꯪꯕꯁꯤꯡꯕꯨ ꯄꯤꯖꯅꯕ ꯑꯅꯪꯕꯁꯤꯡ ꯇꯥꯒꯗꯧꯔꯤꯗꯨꯒꯤ ꯃꯔꯝꯗꯣ ꯑꯗꯨ ꯃꯈꯥꯗ ꯄꯤꯔꯤꯑꯕ ꯑꯜꯂꯥꯍꯗ ꯏꯃꯥꯟꯁꯨ ꯄꯛꯇꯕꯇ ꯅꯠꯇꯅ ꯀꯩꯁꯨ ꯇꯧꯔꯦ ꯑꯅꯪꯕꯁꯤꯡꯁꯨ ꯄꯤꯖꯅꯕ ꯁꯤꯟꯈꯤ ꯍꯥꯏꯗꯤ ꯇꯛꯁꯤꯟꯈꯤꯗꯦꯕ ꯃꯁꯥꯁꯤ ꯄꯤꯖꯗꯕꯇ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄꯁꯨ ꯄꯤꯔꯨꯅꯨ ꯃꯉꯣꯟꯗ ꯃꯁꯥꯅ ꯇꯥꯟꯕ ꯌꯥꯗ꯭ꯔꯣ ꯆꯥꯕ ꯌꯥꯗ꯭ꯔꯥ ꯃꯤꯉꯣꯟꯗ ꯅꯤꯗ ꯆꯥꯕ ꯍꯣꯠꯅꯕ꯭ꯔꯥ ꯑꯗꯨ ꯇꯧꯕ ꯃꯤ ꯄꯤꯖꯕ ꯉꯥꯏꯗꯅ ꯂꯩꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯤꯉꯣꯟꯗꯁꯨ ꯊꯧꯖꯤꯜꯂꯦꯕ ꯂꯤꯛꯄ ꯃꯔꯝ ꯑꯗꯨꯒꯤ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯦꯕ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯁꯥꯟ ꯄꯨꯝꯕꯁꯦ ꯑꯋꯥꯕ ꯇꯥꯕ ꯃꯤꯁꯤꯡꯁꯤ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯍꯧ ꯑꯣꯏꯒꯦꯔꯥ ꯄꯥꯉꯟ ꯑꯣꯏꯒꯦꯔꯥ ꯄꯤꯖꯅꯕꯒꯤ ꯑꯋꯥꯕ ꯀꯩꯗꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯄꯤꯖꯅꯕ ꯁꯤꯟꯒꯗꯕꯅꯦꯕ ꯁꯨꯝꯕ ꯁꯤꯟꯕ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯇꯔꯁ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗꯗꯤ ꯇꯔꯁ ꯁꯦꯝꯒꯗꯕꯅꯤ ꯖꯤꯕ ꯄꯥꯟꯕ ꯄꯤꯖꯅꯕ ꯄꯨꯝꯅꯃꯛ ꯄꯤꯖꯅꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯂꯨꯅꯔꯕ ꯃꯔꯨꯞ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯏꯄꯨꯝ ꯅꯥꯏꯄꯨꯝ ꯅꯠꯇꯅ ꯑꯗꯨꯒꯤ ꯏꯄꯨꯝ ꯅꯥꯏꯄꯨꯝꯗꯨ ꯀꯗꯥꯏꯗ ꯂꯥꯛꯀꯗꯧꯔꯤꯕ ꯗꯦꯖꯔꯠꯇ ꯇꯥꯔꯤꯕ ꯃꯈꯩꯗꯨꯅ ꯊꯣꯛꯄ ꯏꯄꯨꯝ ꯅꯥꯏꯄꯨꯝꯗꯣ ꯑꯗꯨ ꯄꯤꯖꯔꯦ ꯃꯗꯨꯕꯨ ꯀꯅꯥꯅꯁꯨ ꯆꯥꯔꯣꯏꯗꯕ ꯄꯥꯞ ꯂꯪꯖꯕꯁꯤꯡꯅ ꯅꯠꯇꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯋꯥꯁꯛꯂꯤ ꯅꯈꯣꯏꯅ ꯎꯔꯤꯕ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯎꯗꯕ ꯄꯣꯠꯁꯤꯡꯕꯨ ꯁꯥꯈꯤ ꯊꯝꯂꯒ ꯇꯁꯦꯡꯅꯃꯛ ꯄꯜꯂꯒ ꯋꯥꯁꯛꯏꯃꯤ ꯋꯥꯁꯛꯏꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯋꯥꯍꯩꯅꯤ ꯆꯤꯡꯂꯦꯝꯂꯕ ꯄꯥꯎꯕꯨꯕ ꯑꯃꯒꯤ ꯑꯗꯨꯗꯤ ꯀꯨꯔꯥꯟꯁꯤ ꯅꯠꯇ꯭ꯔꯣ ꯑꯃꯜ ꯇꯧꯅꯕ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯔꯁꯨꯂꯤꯟ ꯀꯔꯤꯝ ꯆꯤꯡꯂꯦꯝꯂꯕ ꯆꯦꯜ ꯆꯥꯎꯔꯕ ꯔꯁꯨꯜ ꯑꯃ 나 하이바 와네 알라나 하이락거든요. 지브릴나 하이락바. 라술에서 지브릴에서 거래고, 그러니까 라술수. 이거 라술수.
Jibril nꯠꯇꯕ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏꯔꯤꯗꯣ ꯑꯗꯨꯁꯨ ꯔꯁꯨꯜꯅꯦꯕ ꯃꯐꯝꯁꯤꯗꯗꯤ ꯖꯤꯕ꯭ꯔꯤꯜꯕꯨꯅꯦꯕ ꯔꯁꯨꯜ ꯍꯥꯏꯁꯦ ꯔꯁꯨꯜ ꯄꯥꯎ ꯄꯨꯔꯤꯗꯣ ꯖꯤꯕ꯭ꯔꯤꯜꯁꯤꯁꯨ सिगी सुरासिनी हजरत उमर की वाकया इन हलम खुतबा दा हाइबदो मखोने लाइटिन हाजिलिबी जिन फंगा जिना फंगे सिगी सुरासी दो अल्लाह कसम चाहे अल्लाह कसम चाहे आई ईशान सखी ईशाजी जात सिगे लोयना ईशा की फासिल लोयना सखी तौरबी अमीन उगम कैसी उदम कैसे मासे पुनः मक्सिना खंगसनु जिब्रील अलैहिस्सलाम ना पूरा पुवारे से वो लाइटिन पूरा इने लो लाइन लाइन ना मोहम्मद हाई से मसिन थीबनी तसेनमक मसी कुरान से वहीनी चिंगलेम लब पाऊ अमगी नत्ते मसी कभी की वही खजिक्तनी नखोइना थाजरिबदु साहबे के नाम न मतम न मोय कभी छैरेंग छिना जतन मिसे मक्कादा मान हाय को अरुरु बवा अदि हेतम खंगला संजनाय बवा सुमाम रसूल सल्लल्लाहु अलैहि वसल्लम हाय मिदना कुरान से दु मम यावलिदना अदु हाय को तन कभी ने हाय खिदु मोय मतम दर सु जतन रंबा मोय मसाम सु कभी कभी होती नत्रगा नत्ते मसी कि थुम पुबगे वहैसु कभी सुनते न है पछराम का मान खले अदि पंजी करी यंग मम्मीगी वही मालियाना हजर उमर न खनब कांदा मका मखा याची छोंतरपा हाइदि कभी पंजी की वही सुनते बसी पंजी यंग मम्मीगी कि थुम पुबगे वही खजिक्तनी न खोइन खन थरिबा सी पलक कांदा मा उंग उंगदन हजर उमर दो लोट नम को चेन थोकरी में खाना का बादगी रसूल नसीगी सुरासी नमाज दा सोन थरप वरिया हदीसा लेता अदि मसेगी मसे तला उत्तरम दो वारी दु अदि करिनो न इदो पा अदु ममांग दा हार ओइ हमना नि ममांग दा थोखिबो थोदो निसी थादा बिरकपनी मसी ताइबम पुनमकी रक्तगी करिगुंबा माना मोहम्मद ना हाइजिल्लम लबा अखोइगी इथक्ता ओइदबा वही सिंह खरा अखोइना फारमगदबनी माबू मखुद येत पाइदुना यमुसी कैम साथी खरा खन थगदम से आया सिंह सी अल्लाह ना हरकतबा अमा रसूल ने हंजिन नत्रग ओइदबा अमा तफसील मोने रसूलना अल्लाह ना तौदबा वदा ओइरो अल्लाह ना हाइदबा वही ओइरो सजा पीबे मतंग दा ममुदा यानी आयात नमा अज अल्लाह ना मखुद येत मागी मखुद येत तो फागने आया अदुगा अदुगी तुंगदा अखोइना कखथलमगदबनी मंगोंदगी मागी थमोइगी अचौब सिंगली दु सि मंगक्सी सि रसूलदनी मतम सिंगाउदु मक्समगी साथी दरसी अदुन थवाई ओइदु अदु अखोइना से कुरान से नतब अतोपा मा हाइबसे की निंगाई वाहि नत्र नबी दफल लान से हायरागा अदुगी तुंगदा अखोइना कखथलमगदबनी मंगोंदगी मागी थमोइगी अचौब सिंगली दु मधुदा नखोई कनामतनसु अखोई बुहाइदे अल्लाह बु थिंगबं ngमलम लोय मंगोंदगी नखोई मोहम्मद पुसिन हायरबदो दुन मोहम्मद पुसनो बन कन्नुम तसेनमक मसी निंगसिंग हनबिबा अमनी चुमना चच्चब सिंगदा सेबुले दुने कुरान से तसेनमक अखोइना खंगी नखोइगी मनुंगदा यादब सिंग यावी हाइबा अखोई पारे सिंग छि मनुंगदा तारिब सिंग छि मनुंगदा मुस्लिम ने कलमा सोंदा लाइफ सिंग छि सिग मनुंगदा यावरी अब याद थाजदबम सिदा नत्रो यावदो सिसु थाजदब सि मरु ओइना अहन द थाजदब मिसे अद्रो यावदो मे अदुनी थाजदब सि यावरी तसेना मसी निंगम मक्तनबगी मरम अमनी थाजदब सिंगी मथक्ता कुरान से ओ कुरान दा है जुम्मा मेदरा सिदेन कोन निगम दब लाको मतम फ्रेज लाकने अदु अदु पोतने तसेना मसी अचुंबदुनी सुंगसोई सोइद्रबा अदुना सक सोलु मिंगलेंदु नंगी रब अचौबदुगी सदकल्लाहु अलazim से बहुत तौर से